आकाशवाणी इम्फाल Ngangbam Nganthoi pau pajari. Indian Himalayan Region Climate Change Conclave ngasidagi Imphal gi City Convention Center da pangthokli. Rajya gi Directorate of Environment and Climate Change na sinduna numin ini chupna pangthokadaba conclave asi Rajya gi Chief Secretary Punit Kumar Goyal na hudokhi. Thoromaduda wangangbada Chief Secretary na hai Rajya Sarkar na climate change na thoholakba khudongchadaba sing thengnanaba thorang kya paikhatli. Climate change ki saitheng oina tha asida matam chadana nong tarakpana Rajya sigi lau singuda khudongchadaba kaya mayokna halagani. Sri Punit Kumar Goyal na hai Sarkar na wetland amasung spring water yokhanaba thorang kaya paikhatle mahakna hai. We cannot prevent. We all need connectivity. We all need electricity. But how to mitigate, how to reduce the impact, negative impact of these projects. That also I hope that it is discussed in this conference. So there are a lot of challenges before us which are indeed significant. But through our collective resolve and cooperation, we can bring about meaningful change. Let us harness our shared strength to tackle climate change, advance sustainable development, and secure a brighter, more resilient future. Thoromasigi saruk amo oina photo amasung art exhibition amadi climate change adaptation gi 3D model sing utkhi. Hayeng loisinba numita Rajyapal Ajay Kumar Bhala saruk yagani. Conclave asida Himalayan lamdamda lairiba leba asigi tongan Rajya 12 dagi lakpa mihut sing saruk yari. Pradhan Mantri Narendra Modi na ngasi Andhra Pradesh da lupa koti 13,000 samari kuntra sang na paikhatpa tongan ba project sing sangakhre kharagina ureb uyung tamkhre. Project sing asigi manungda railways ngaksel gi polam sing puthokpa petrol amasung power transmission na singba yauri. Sri Modi na Nandalia Jila da laiba Sri Dhanaramba Malik Arjuna Swami Bharla Vedasthanam da lai khurumki mahangna Sri Sailam da laiba Sri Shivaji Sputhi Kendra da susatki. Griha Mantri Amit Shah nang si New Delhi da extradition of fugitives challenges and strategies mifam hodokre. Numinini sathagdaba mifam asi Central Bureau of Investigation CBI na sinba mifam asida Kendra amasung Rajya Police Agency singi senior police officer kaya saruk yakhi. Mifam asida mapan lebakta laiba Maral leba miyo sing faduna libasida puraklaga bisar sa thanabagidamag tongan ba leba ki pulis singa tengbang pinaba amasung thaurang kaya paikhanabagi matangda khanakhi. Loinana maral leba miyo singi mafam khangdoknaba mapan leba ki pulis singa ningthina pau pinanaba amasung technology gi wafamgi matangda su khanakhi. New Delhi da pangthokpa Vice President's Enclave ta Bharat ki Uparashtrapati C.P. Radhakrishnan amasung Brazil ki Uparashtrapati Geraldo Alckmin saruk yari. Numit humni gi khokchata Bharat ta lairiba Sri Alckmin na Commerce amasung Industry Mantri Piyush Goyal ga wari sanagani. Selthum Mantri Nirmala Sitaraman na Farmers Training and Facility Center ngasi Karnataka da hudokre. Thoromaduda wangangladuna Srimati Sitaraman hai lau singu gi pothok hengarhanaba longmi singda sarkar na piba yaba mateng piragani. Mangna hai Longmi sing da sarkar na piriba khudongchaba sing soil health card har amasung selthumgi kanaba lauduna lau singugi pothok hengarhanaba honagadabani. Sri Lanka gi Pradhan Mantri Harini Amara Surya ngasi numit humni gi khongchata New Delhi da thonglare. Srimati Amara Surya na mapan tharom Mantri Dr. S. Shankar ga unaduna lebak ani gi mahimasing amasung capacity building gi lamda khanakhi. Srimati Amara Surya na Pradhan Mantri Narendra Modi ga su unaduna wari sanagani. Magna New Delhi da laiba Institute of Technology IIT amasung Hindu College da su chatkani. Bihar Vidhan Sabha Mikhal gi damak BJP na makhoi gi mirep sigi ahum suba list fongle. Masiga loinana NDA gi sidyana bada dola sina phangba che chama amagi BJP gi mirep oigadaba singi ming lauthokpa loire. Marak sida Upendra Kushwaha na lusingba Rashtriya Lok Morcha dol gi mirep singi ming lauthokre. Jammu Kashmir da Riyasi District Police na terrorist singi mathakta sathaba thabakta Pakistan da base tawba terrorist Muhammad Sharif Mirasi gi Mahor Tehsil gi Sildhar khungang da leba yum Imphal sarkar na loksin khre. Police ki pauna hai Sharif Mirasi English ani da terrorist oina join tawkhibaga loinana English ani tara da khusukulai puthok pusin tawba amsung training yauna bagi dama Pakistan da satkibani. Pauloi jare.